ꯃꯌꯥꯝ ꯑꯍꯟꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤꯀꯤ ꯆꯦꯅꯦꯜ ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜꯗ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯉꯁꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 13ꯇꯒꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 22 ꯐꯥꯎꯕꯒꯤ ꯑꯣꯏꯕ ꯆꯌꯣꯜ ꯑꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯉꯁꯤꯒꯤ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯑꯗꯨꯃꯛ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯑꯗꯨꯃꯛ ꯊꯝꯖꯒꯗꯕꯅꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯇ tang 13 tang 19 fawbagi ama adugo lemhoriba tang 18 dagina tang 12 fawbagi ama thamjagadabani aduga rasifol khudimakta haksangi oiba chiyol sita kari fol leri amadi mahai fol loina pakang le sabi singi fol kari leri haibado kudol tamjaraga adumak loisin jagadabani kudol tamjage ngasi gi puduna lakchariba ngasi April ki tang 13 lakadoriba April ki tang 22 fawbagi oiba chayol sigi rasifol kudol tamjage miyeng taminasi Malthakna nungairaba paujel Phytolife ki stem cell charurga kidney da leramba nung tarakpagi nungairaba paujel amatang miyamda khaminabagi tanja amatang lominausi ai ngasi hana nungji hana operation tawsare mamangda adugi sahi ahu mari suraganda ang nung lere kita ni makta nung lere adagi doctor da sarore isasi amsang ada problem si mam lere lere padagi ukasi lakai di ibu kamu ketangna masih ki hidak sesai ang jo hotel tai tau hai dana ai ang bringing jagi hane yegi yang mu matanda masih nung je ani rak setarak le tele me pore me mamaga tele me moga le nung je dagi isasi yang mengaji mengaji lagi mayam rai satu segi nungji mata tapi masih istri selesa tapi rumah tungga mayam sunu ngaji wana ai satu mayam rai satu lagi aduh ai su yang mengai mayam su segi daksa tapi mayam su mengai na lain na baksa pada ba mayam da satu lagi Fare mayam adudi ngasigi puduna laksariba sayol girasifol da puning sangna miyeng taminarasi ahan masidi adumak mahusagumna mes rasifol lokasage mes rasifol gi oina ahan matang kakta tang 13 tagina 19 fawbagi manungda panduna lerekpa sel lan fangani pom ongdohongjin khara laigani aduga wanomadi adumak mai pakani mina sanbigani lamda chatpa kaide aduga lemhoriba tang 18 dagina kunithoi fawbagi manung sidana imung manung semgat sagat pungamgani mari mata thunglagani karbar toba adumak kanagani haksangi oinadi kaide mahigi oinadi fai aduga pakhang le servicing gi oinadi haina singnagani ani subda lokasage breast rasifol gi oina tang 13 dagina 19 fawbagi manungda pamdaba marup unagani mathau chingani thodok yamgani suba nomba khanaba khara watkani wanomba wahi nuksiraga tokani lamda chatpa kaide aduga lemhoriba tang 18 dagina 22 fawbagi manungda lau singugi thabakta saukhatpa laigani sayengi karbarda seldi khamangani aduga pungisei toba singi oinadi yamna kanaba matam oigadari haksangi oinadi oina kaide mahigi oinasu akaiba thoin leite aduga pakhang le sabi singi oinadi haina singnaba matam oigadari ahum subada methun rasi follow kasage methun rasi fol gi oina tang 13 tagina 19 fawbagi ahan batang ki manung sida anubu marup unagani lamda chatpa thoina akaiba leite wanomba sakri kha thangadari aduga pungi sei toba singi oinadi yamna kanagani imung manung semjin sajin mangamba matam oigadari loinana lemhoriba tang 18 dagina 22 fawbagi manungda sana konabagi thabakta mingchat fangani katoba kanagani mari mata thunglagani aduga haksangi oinadi akaiba thoina leite mahigi oinadi kaide pakang le sabisingi oinadi muknagani mathangda karkat rasi follow kasage karkat rasi fol gi oina tang 13 dagina 19 fawbagi manungda anubu marup fangani imung manung semgat sakatpa matam oigadari
ꯁꯥ ꯌꯦꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯔꯛꯄ ꯁꯦꯜ ꯐꯪꯒꯅꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ, ꯋꯥꯅꯣꯝꯕꯗꯤ ꯁꯀ꯭ꯔꯤ ꯈꯔ ꯊꯥꯡꯒꯗꯧꯔꯤ꯫ ꯌꯦꯛꯅꯕ ꯌꯥꯝꯒꯅꯤ, ꯆꯦꯛꯁꯤꯟꯕꯤꯌꯨ, ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯅ ꯑꯀꯥꯏꯕ ꯂꯩꯇꯦ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯁꯤꯡꯍ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯤꯀꯥ ꯇꯧꯕ, ꯀꯔꯕꯥꯔ ꯇꯧꯕ, ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛ ꯀꯌꯥꯗ ꯀꯥꯟꯅꯕ ꯐꯪꯒꯗꯧꯔꯤ, ꯋꯥꯅꯣꯝꯃꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯅ ꯆꯥꯟꯕꯤꯒꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯅꯤ, ꯂꯩꯀꯥꯏꯒꯤ ꯊꯕꯛꯇ ꯃꯇꯝ ꯃꯥꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛ ꯃꯈꯥ ꯆꯠꯊꯕ ꯉꯝꯒꯅꯤ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛꯇ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯁꯥꯒꯤ ꯌꯨꯝ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯃꯔꯤ ꯃꯇꯥ ꯀꯌꯥꯁꯨ ꯂꯥꯛꯀꯅꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯅ ꯆꯥꯟꯕꯤꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯁꯥꯟꯅ ꯈꯣꯠꯅꯕ ꯀꯌꯥꯗ ꯃꯤꯡꯆꯠ ꯐꯪꯕ ꯃꯇꯝ ꯑꯣꯏꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 19 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯁꯥ ꯉꯥꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ, ꯊꯧꯗꯣꯛ ꯌꯥꯝꯒꯅꯤ, ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ, ꯊꯤꯀꯥ ꯇꯧꯕ ꯁꯦꯜ ꯃꯥꯡꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯙꯅꯨ꯫ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯨꯕ ꯅꯣꯝꯕ, ꯊꯤꯀꯥ ꯇꯧꯕ, ꯄꯨꯡ ꯏꯁꯩ ꯇꯧꯕ, ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ, ꯗ꯭ꯔꯃꯥ ꯂꯤꯂꯥ ꯌꯥꯎꯕ ꯌꯥꯝꯅ ꯆꯔꯛ ꯆꯍꯤꯡ ꯇꯧꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯇꯥꯡ 19 22 ꯐꯥꯎꯕꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯑꯁ꯭ꯋꯥꯏ ꯃꯇꯝꯁꯤꯗꯗꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯑꯅꯧꯕ ꯃꯔꯨꯞ ꯎꯅꯒꯅꯤ, ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯂꯦꯞꯁꯤꯟꯕꯗꯤ ꯉꯝꯒꯅꯤ, ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯈꯜ ꯇꯤꯟꯅꯗꯦ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯨꯛꯅꯒꯅꯤ꯫ ꯃꯊꯪꯗ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ, ꯊꯕꯛꯀꯤꯗꯃꯛ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ, ꯄꯣꯠ ꯆꯩ ꯂꯦꯞꯁꯤꯟꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯨꯝꯚ꯫ ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯟꯗꯨꯅ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ, ꯑꯅꯧꯕ ꯃꯔꯨꯞ ꯐꯪꯒꯅꯤ, ꯐꯝ ꯍꯣꯡꯒꯅꯤ, ꯂꯧꯎ ꯁꯤꯡꯎꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯂꯤ, ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ꯫ ꯑꯗꯨꯒ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯔꯤ ꯃꯇꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯅꯤ, ꯂꯝꯗ ꯆꯠꯂꯤ, ꯗꯦꯕ ꯀꯔꯃꯗ ꯄꯨꯛꯅꯤꯡ ꯆꯪꯒꯅꯤ, ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ, ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯩ, ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ꯫ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 13 19 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯈꯔ ꯇꯥꯒꯗꯧꯔꯤ, ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤन ꯈꯔ ꯂꯩꯒꯅꯤ, ꯋꯥꯅꯣꯝꯃꯁꯨ ꯃꯥꯏ ꯄꯥꯛꯀꯅꯤ, ꯃꯔꯨꯞ ꯌꯥꯝꯒꯅꯤ, ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18 22 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ
सा संगी कारबार सेल मांगनी लोटरी याव कानगनी मरी मता युम लागनी हक्चांगी ओइनदी कायदे महैगी ओइनदी कया पांगदे पाखंग साबिसिंगी ओइनदी मुक्नगनी असुम ngasi थमजरीब चयोलगी राशिफल से मतंग असोइद टेंशन जनबगी तंजाद दमक लौजगे मियामना लोइब फाव ताबीबा अमदी मियंग ताबीबगी दमक ngमखै लेतेना थागसब फनोक्सरी तोंगान तोंगानबा वीडियो क्या अमसो दमक थागसनबगी दमकदि सेम सादुना लेजरबनी अदुबो सागी अचिनम क्याना मरम ओरगा मियामना खनबिरकपा वीडियो क्या दो मतम चाना थागतपा ngमजदबसिगी दमक वरौबिदनबा थमजरी सोइदनमकी म्यामगी अपाम्ब निंगब थुंगन जनबगी दमक चैनल असिना ngमखै लेतेन होनजरी हाबो वफमि थमजरगा पुनमकपु अमुकसना कोकनोन खुरुमजबगा लोनना मतंग सोइदा टेंशन जनबगी तंजाद लोदगे अमुकसना खुरुमजरी कंग्रेस पाकना याय फरे